आकाशवाणी इम्फाल ngangom kiran pau pajari Laiba ketai mafam singaloina na Manipur sungasi khanghaudana landarakpada misam miyam soktanaba section thorang lobagi thawong sing miyam du utuna khanganbagi thoram tongan mafam singda pangthoknaki thoram asig saruk ama oina ngasi nungthil Imphal area da ahoba siren khongduna civil defense to mathau toriba miyo singna matau karamna khanghaudana landarakpada misam miyam soktanaba section thorang sing lokhatpa madi mi kanbagi saktam sing utki Thoramadu Imphal ki Johnston School BT Park Manipur State Museum amasung Manipur Fair Service ke koibada pangthokki Information Center for Hills Areas Manipur ichamna hanagi Mukhyamantri Nongthamam Biren Gilamjing makhada paikhalamba thabak thoram sing thaduna Pradhan Mantri Narendra Modi amadi Griha Mantri Amit Shah da Sherol Singh Thakre Lubasina tuan ikiba Sherol Singh adu da hai kumjali sing ani tara taretagi Sri Birenna Mukhyamantri waraklaba matungda singthaningai oraba thabak thorum kaya pangthoklamki Hauzik lariba Rashtrapati ki sasana si loisinduna Nongthamam Birenbu amuk hanna anaubu lenga kilusingbu ohenbiyu haina Sherol aduna taksili All Manipur Working Journalists Union amjogi ngasi pangthokiba mifamna mioi anibu standing committee ki member oina hapkre mioi singadudi SK TV ki editor Jayalakshmi Thangjima masung sanalaiba ki staff reporter Laishram Kamaljit ni makoi ani tharga union asigi standing committee ki member masing taramathoi sure Cooperative Management ki matang da tha taruk ki oiba Junior Basic Training Course ma ngasi da gilam phelda leiba Center for Cooperative Management ki training hall da hokre thormadu da Manipur Cooperative Society ki register Wycom Imphal jauna maru oiba myoy kya saruk yaki Manipur State Port Distribution Company Limited na aina yadaba mong da mai kotuna thanba sing phagat pagi thabak lab na sathari ngasi su Lamlong 2 subdivision area dagi Mai Lanasi Naramba Mui Taramathoi, Kaksing subdivision area dagi Mui Ani, Sugunu subdivision area dagi Mui Ama, Saikul subdivision dagi Mui Ani, Punna Mui Tarataruk Pagatki, Loinana, Kanjumur Taramari Mai Kaktat Kre. Thabak mafam singda nupi singda nungaitaba thong sing chataba thingnabagi panamda khananenaba mifam ngasi Imphal gi Manipur State Transport Office Complex da pangthokre Manipur State Commission for Women asindna pangthokiba thormaduda commission asigi chairperson Thomlip Tining Pham Monsang na hai asiguma thodok sing thorku matamda mari lenaba nupi singna office singa du thamliba internet complaint committee da wakat kadabani Komsi Sahi Council of Higher Secondary Education Manipur Lower Class 12 ki parikha da Kaksing Indoor Stadium da laiba relief camp ta ki pass toki mahiroi sing bu okpagi thormama ngasi pangthokre Manipur sabag sang Celsius degree kunthra mari gi makha da lairi Rajya gi Environment and Climate Change Director na thadorokpa ai ngasa gi pau da hai none amasung Imphal East Jilla singda ngasi sabag sang Celsius degree kunthra humdo gi mathak laiki Kaksing Jilla da Celsius degree kuntrani thogi mathakta saki Imphal West Bishnupura masung Senapati da Celsius degree kuntragi mathakta saki adumoinamak Ukhrul Jilla da sabag sang Celsius degree kunmari khaktamak oiki Ngaksel Mantri Rajnath Singh na hairi Operation Sindur mai pakna pangtoktuna Bharat lanmina makhoi gi thongna amadi haisingbu utuna anobu itihas ama semle New Delhi da ngasi pangtokpa Border Road Organization Infrastructure Project taruk sangabagi thoromda Sri Singh na hai Armed Forces na ningthina sem saduna akhanna na khandoklaba mafam sing khaktadamak landaba haibase yamna singthaningai oiba thabak amani masi Bharat na masagi hak amadi tawphom thokpa thodang masak khangna paikalakpa khongthang amani Griha Mantri Amit Shah na Sabapati Oidra Ngamkai Rajya Singh Mukhyamantri Singh DGP Singh amadi Chief Secretary Singh oiba mifam amangasi New Delhi da pangthokre Punjab, Rajasthan, Gujarat, Uttarakhand, Uttar Pradesh, Bihar, Sikkim amasung Nongchu Bengal gi Mukhyamantri Singh Ladakh, Jammu amasung Kashmir gi Uparajyapal Singh su mifam aduda saruk yaki Pakistan lanmina Jammu Kashmir gi Punch amasung Tangdar area da haukiba ahingdagi hauna atat akam laitana Artillery sizinaduna bomb kapsilakpada sikiba misam singi masing taramanga sukre ngaksel mantralogi pauna hai thodo adu mioi nipu humdoromsu aso apan nangle nakal moromdo Bharat lanmina su matik saw paukom piduna kut hanbagi thabak chathaki pauloi jare